Meeting Tabiru Punapu Taram Noxari. Nashigi video Sidi, Amazon Hariba platform Asigi. Lakadori Batang Kutarite, Hokotoriba, the Great Indian Festival Sale Hariba Sida, Amazon da Karam Karamba Falls Ponsing, offer Piri Bageduga, offer Gimatam Sida Karam Karamba Ponsing, Leiba phone or Eduga, offer Piba Taraga Sukaram Karamba Ponsing, Leiba the Mangzabo, Getaki Habisi Matang, da Pon Karakanga Cherga, Semzaba video, Doni video, Sibu Ming Tabiru Signa, Loiba Paubutan Ming Tabu. Mayam pulap puna akhoi huzik Amazon haiba platform sida changaga karam phone sing da offer hena pire bage aduga karam phone sing akhoi leiba yaba oi natragan oidi habido mayam puna yengminarase aduga ngasigi phone sing yengiba phone sing asigi screen recording so iPhone video sigi nakan da thonjaramage ko adu Amazon sida changbiraga akhoi Amazon haiba application se download tawdriba ogadi toksan biro aduga hana dagi taw leiba oiba taragadi changbi matam da huziki matam da the Great Indian Festival Sale gi khoi banner sing uba phangani banner se khoi na click to matam da khoi mobile phone gi smartphone sing gi section myam thola ne ba adu smartphone gi section je ahan bada khoi hek uba chingat baga uri se iQOO G9X 5G je lupa lising taret ka cham taraga satret ne fuma pan du yeba lupa lising tarat ki sang da leibane ma se 6000 mAh ki batteries to ore do yam slim oiba batteries su yam chawba phone amani na man advertise story ko sigi phone je lupa lising taragi range da leiba da kain ta kai de lupa lising taragi range da hojiki matam da 5G su support toraba 6000 mAh su oiraba aduga iQOO haiba brand se dumak faba hojiki matam da sinaba ya brand ama su oireba ko aduna lupa lising taragi range da leiba ya phone ama soidana maki oi hena khanje aduga kaigumba adomna akhoi iPhone makha da dum chingkat matam da iPhone 13 thengnare adomna iPhone ama haida Apple gi iPhone 12 laisira 13 laisira natraga 14 plus karamba laisige hena yengba maram mayam sigi manung da iPhone 13 je manas da piri bo offer je 37999 haisi 38000 je yamna mak reasonable oiba offer gi matam sida leiba price ama oire maram di karigumba domna SBI gi credit card natraga debit card kai pai bataragadi sidai amuka mo lupa lising amaga chani yangkhai ja si bawda maximum si bawda discount mag hapchalaga masi lupa lising kuthra ma ma phaugi chen chang sida ko kuthra ma kuthra tu phaugi chang sida adum leiba phangane ba duna sigi phone sima di leiba aba phone oire karigumba dongi budget tuna lupa lising humbutra phaugi range se leita ga sidai sida uriba Samsung Galaxy S23 Ultra 5G je masi leiba yai asinataba 65 66 ki chang sida ko S24 Plus su leibane ba do S24 Plus ka S23 Ultra ga ni gi magi features sing je yengna matam da di S23 Ultra sina khajitang hena faba features myam am yauri adum kitang chahi ama mamangi phone oiba tar ga su sina ba phone oibani na ko ai masi oina recommend tau je ge du ka makha da uriba OnePlus Nord CE4 Lite 5G ai se lupa lising taratruk oirasu tramnga oirasu masi ai lehening de maram di OnePlus ki phone sing je hoji problem khar leire green issue gi problem lakba software update toru matam da motherboard chakpai problem su leiba aduga haiba phone se masi gi mahutta OnePlus Nord CE3 se adu ina leibuna phaiba aduna sida yauriba processor natragana piriba magi camera aduga magi overall yeng matam da ko sigi phone simdi ai laidavane hena fagane hena ai suggest tawjage aduga sum makha kitang chingkat piro mayam na ko akai Samsung gi phone singi matang da di mamangi ngarang aina thagatchage ba video da panjak khamne lupa lising kun phaugi manung do oitara gadi Samsung Galaxy M35 5G harise lupa lising tramari gi range da dum phang uba phange masi adumang afaba phone ama oire aduga aduna taba atopa brand singi phone mayam su lei ko aduna Amazon haiba platform sida brand makhal khuding makki phone makhal suna hai tare ko aduma u phangane adu karam ba company gi phone sing je fariba ge habido khoi hujik sidai category 9 amagi offer gi price karam ba phing yeng pi be ge hado khoi pulap yeng na se ko sida mayam mobile gi section da yeng biro ko mobile gi section da click to matam da iPhone 13 je mamang da su panja khrai lupa lesing kunthra trade ka chama pon ma fudra ma pan da khoi leibe aba se adum hujiki matam da khwali king of all deals kaina mana yam banner gam song the lai masi dum leibe aba oire masi 5G su support over phone oire duga iPhone pamba singi damakta di masi apaba phone oire duga OnePlus 12R se mana sida lupa lising kuthra manga gi range to uba phangi ko OnePlus 12R se yamdi fei mong di yauri Snapdragon 8 generation 2 kai se oigi 4 nanometer da 3 nanometer da base oiba dugba processor ne do masi gi phone se ai masi recommend kagumba domna OnePlus kaktangi brand pamba OnePlus kaktangi phone leina bigda makieng bo itarga masi leibe aba phone amadi oiba adubu OnePlus aina mamang da su panjaki ba OnePlus se hujiki oina ko mase problem khar leiba oige green issue update toru matam da screen green line lakwa aduga even OnePlus ki 9 10 gi series nam sing sida ekoi motherboard fau da dead oiba gi issue sina lakpuna maram oiga ai OnePlus ki phone jima di recommend tawjaning de aduga
masida uriba pagi iQOO G9X 5G harise hojik phogi oinadi masi price kaya phauda piduino habase uthoktre adu magi lairiba price 17,000 18,000 da laibase aigi wakhan masi at least 14 dagina 15,000 phaugi range la lakani hena khanjai adu mamangda pankibana maram oirakanda ina S23 Ultra 5G se panjadabani aduga Realme 70X 5G se masi 11,000 ki changda phangba haibase 45 watt ki fast charging chu oiba adunga saigi mamangda pankiba lupa lising tara gi range da ba iQOO natraga Realme ani je Realme iQOO kai je sub brand ngakani aduna maram oiga ani sing da ma hekta adomna leibe yare adongi budget range su da lupa sa hapto option khai yarba leiraga diko aduga makhada leiriba OnePlus Nord CE4 se masidi ai recommend tawjaningde masigi mahutta lupa lising kun mathoi gi range da adomna kai gumba leina ba yeng badam taragadi masidi kitang hapsan jaraga apo phone so na maki recommend tawjarake natragana masida ki hamne ka hena hongba makhada yauri se Samsung Galaxy M35 se hongba hai se offer ga loinana hongna phangbai wani lupa lising 30 gi range da masigi phone se oina leibana hena phai hena ai suggest tawjani aduga sigi makhata rakpada leiriba khoige Realme Narzo 70 Turbo 5G se lupa lising 35 gi range ta leise masida yauriba Dimensity 7300 5G energy chipset ka yauri magi features sing se ma adum fastest oiba myam leire design gi matung ina su yam phajare ko magi camera gi layout se pam batara gadi masi kem kaidre dog game thanaba pam basing gi damakta diko game nungai ga da lupa lising 35 gi range se ngam taragadi masi phone se tasing na maki di yam sigi price range da phangba na te dum offer ga loina lupa lising 35 da leise da am kamu koina sagi credit card natragana debit card ko offer dum hapchalaga di lupa lising 33 da handara kadui ne ba doida lupa lising 33 gi range da masigi phone se masi leibe aba afaba phone ama dum oi aduga makhada uriba Redmi 13C 5G haise masigi phone se lupa lising 8 da offer phange ko masi aseng bagi di lupa lising 33 da leibani ado design yam phajabani camera yam seng de masi camera seng ba yam wale aduga mai fast charger su oibani 18 watt ki fast charger su hape ado 5G su oire design gi ona yengaga di camera MI gi phone pamba sing leibi bai ado ID masigi phone se recommend tawning de masigi phone se gi camera se kuira ga dum sengakte ba problem yam lai aduna masi camera su yam seng dabani masi suggest tawjaning de aduga iQOO G9S 5G ns de uri se masi handakta launch taw ki bam nauriba phone amani lupa lising kunmathoi kunithoi gi range da launch taw gibani adu lupa lising 33 ka samanga da fangi se masidagi di pakti tara aroi sidagi henna di ko aduna masigi phone se game sanaba pamba singi damakte ai suggest tawjake aduga normal user singi damakta di masi ka hena yam phaba phone ama oide adu Tecnopoba 6 Neo ka hariba phone se masidi my features sing kai adum ai ka hena masigi matang da yengjaludre ayam ka hena ai suggest tawjaning di maram de siguma phone sing se yam no riba brand oibani na phone se layura kanda kaimta tawgidragadi problem kaimta leidragadi kaim kaide kaigumba laibak thidana hariba phone sing si yaraktabagumba yawpa taragadi Manipuri da service center leitabagi awaba leiba aduga phone se sembam da phagtaba parts chen da phangdaba original parts phangdaba gi problem adu mamyam da after sale service masi nungai tabna maram orga ai Tecnopoba sim de suggest tawjaning de aduga makha da leiba phone myam ma cost da Samsung Galaxy M55 5G ka harise sisi lupa lising 33 pangi chang da fangi se masi nong na launch toba phone ama su oire do camera gi matang da su sales han boina 26 September da gi honi haire mayamna pambi batara ga di asi adum yeng ba yai ko aduga Narzo gi series Samsung gi Apple gi MI Honor Techno Lava adagi Poco makhal kya gi brand khudi makki makha sa mayam site su ubiri ja sige OnePlus gi phone mayam amagi ano se urane se yaure adu hojiki oina di aina mamang da panjakri ba offer ga loina moina utliba phone khara do adu khaktani suggest tawjaba mamang da su video amada ana Samsung hariba particular brand asigi oiba phone sing suggest tawbagi phone sing ai suggest tawbagi video semjakrabani adu karigumba adomna particular pambiramba phone ama OnePlus bo su iQOO bo su natragana Realme gi any phone series ama bo oiba taraga su karigumba hariba phone adu gi matang da khangbining natragana offer gi matam asida leiba price tuga adom na lai khanbiram da chana ba natragana afabo oigadra haibedo asigi video sida panba yaw traga su soidana maki comment section da adom na pambiriba phone adu ibiram mo adom comment gi reply soidana tawjarake adu machine asigi oina di sumnatigi Amazon hariba platform sida offer piriba phone sing asida karamba phone sing leiba yaba phone oi aduga karamba phone sing leiba yadaba hojiki matam offer piba taraga su leiruba matam da khoida mangjaba phone oi gedagi hadna semjaba 10 takpa video karigumba ngasigi video asida chithauba adomna palhaninga phone palhauba lega su comment section soidana ibiramo adomgi comment sing reply
सोइदनमक्की तौजरके ngasigo ina di video asi matang asida loisinjari mathangi video amada ngaibiramo mathangi video amada Flipkart haiba platform asigi oiba amu video pudon lakchege ngasigo ina di mayam punamuktegi kainabagi athang nijari